ꯉꯁꯤꯒꯤ ꯄꯥꯎꯁꯦꯗ ꯌꯥꯎꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯃꯤꯇꯣꯞꯇ ꯑꯦꯁ.ꯇꯤ ꯖꯣꯕ ꯀꯥꯔꯗ ꯄꯤꯔꯝꯂꯤꯕꯁꯤ ꯌꯦꯡꯁꯤꯟꯕꯤꯌꯨ IPF ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯁꯤꯡꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ILP ꯄꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯗ ꯖꯣꯕ ꯀꯥꯔꯗ ꯑꯃꯁꯨꯡ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯀꯥꯔꯗ ꯄꯤꯔꯝꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯦꯟꯗꯦꯝ ꯇꯧꯏ꯫ ꯃꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯏꯂꯤꯖꯤꯕꯜ ꯄꯤꯄꯜ ꯐ꯭ꯔꯣꯝ IPF ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯥꯡ ꯀꯁꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯁꯥꯡ ꯀꯁꯥꯔꯅ ꯍꯥꯏꯈꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯦꯁ.ꯇꯤ ꯀꯥꯔꯗ ꯄꯥꯏꯕ ꯃꯤꯇꯣꯞꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ IPF ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯦꯛꯇꯤꯚꯤꯁ꯭ꯠꯀꯤ ꯊꯧꯃꯤꯁꯤꯡꯒ ꯊꯤꯒꯠꯄꯗ ꯑꯦꯁ.ꯇꯤ ꯀꯥꯔꯗꯇ ꯅꯠꯇꯅ ꯖꯣꯕ ꯀꯥꯔꯗ ꯄꯥꯏꯕ ꯃꯤꯇꯣꯞ 73 ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯗ ꯖꯣꯕ ꯀꯥꯔꯗ ꯄꯥꯏꯔꯤꯕ ꯑꯁꯤ ꯀꯥꯟꯅꯕ ꯐꯪꯗꯦ, ꯁꯨꯞꯅꯇꯒꯤ ꯀꯥꯔꯗ ꯄꯤꯔꯛꯄ ꯈꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯄꯗ ꯀꯥꯔꯗ ꯑꯁꯤꯗꯒꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯤꯗꯣꯛꯄ ꯆꯪꯏ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯃꯤ ꯑꯁꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯆꯪꯂꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯕꯗ ꯅꯠꯇꯅ ꯌꯦꯡꯂꯧꯃꯤꯁꯤꯡꯗ ꯁꯤꯡꯅꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯅꯤ ꯀꯤꯍꯜꯂꯛꯄ ꯅꯍꯥ ꯑꯃ ꯐꯥꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯕꯥꯂꯤꯌꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯁꯥꯟ ꯀꯧꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯂꯒ ꯍꯧꯖꯤꯛꯅ ꯆꯦꯛꯀꯣꯟꯒꯤ ꯌꯨꯊ ꯀ꯭ꯂꯕ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯔꯤꯊꯤꯛ ꯀꯨꯃꯥꯔ ꯊꯥꯀꯨꯔ, ꯆꯍꯤ 23 ꯑꯄꯣꯛꯄ ꯁꯨꯕꯥꯁ ꯊꯥꯀꯨꯔ ꯀꯧꯕ ꯅꯍꯥ ꯑꯃꯅ ꯀꯨꯝꯖꯥ 2018ꯗꯒꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯤ ꯄꯥꯎꯅꯥ ꯀꯩꯊꯦꯜꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯊꯗꯠꯂꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯂꯩꯅꯔꯛꯈꯤꯕ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯒꯤ ꯐꯣꯇꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯞꯂꯣꯗ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯅꯍꯥ ꯑꯁꯤ ꯐꯥꯒꯠꯈ꯭ꯔꯦ꯫ ꯅꯍꯥ ꯑꯁꯤꯅ ꯅꯨꯄꯤꯃꯆꯥ ꯑꯁꯤꯗ ꯀꯤꯍꯜꯂꯛꯄꯗ ꯅꯠꯇꯅ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃꯒꯤ ꯋꯦꯕꯁꯥꯏꯠꯇꯒꯤ ꯗꯤ.ꯄꯤꯗꯁꯨ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯐꯤ ꯊꯣꯡꯗꯕ ꯐꯣꯇꯣ ꯊꯥꯒꯠꯂꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣꯁꯤꯡ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄ ꯑꯃꯗꯁꯨ ꯊꯥꯖꯤꯜꯂꯛꯄ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯕꯁꯨ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯍꯥ ꯑꯁꯤꯕꯨ ꯄꯥꯝꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯇꯕ ꯃꯇꯨꯡꯗ ꯅꯍꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯄꯥꯝꯕꯩꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅꯗ꯭ꯔꯒꯗꯤ ꯐꯣꯇꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:10 ꯇꯥꯔꯛꯄꯗ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯅꯍꯥ ꯑꯁꯤ ꯉꯔꯥꯡ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯉꯁꯤ ꯁꯤ.ꯖꯤ.ꯑꯦꯝ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯀꯣꯔꯠꯇ ꯄꯨꯂꯤꯁꯅ ꯄꯨꯊꯣꯛꯇꯨꯅ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯐꯥꯎꯕꯇ ꯅꯨꯃꯤꯠ 4ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯌꯔ ꯇꯧꯔꯕꯗ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯒꯨꯂꯔ ꯗꯤꯔꯦꯛꯇꯔ ꯍꯥꯞꯇꯕꯒꯤ ꯃꯥꯌꯣꯛꯇ ꯗꯦꯁꯥꯝꯅ SCERTꯒꯤ ꯑꯣꯐꯤꯁ ꯑꯃꯨꯛ ꯍꯟꯅ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯒꯤ ꯐꯤꯚꯝ ꯌꯥꯎꯅ ꯑꯣꯖꯥꯁꯤꯡꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛꯇ ꯃꯔꯝ ꯆꯥꯕ ꯗꯤꯃꯥꯟꯗꯁꯤꯡ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯁꯣꯃꯣꯔꯖꯤꯠ ꯂꯨꯋꯥꯡꯅ ꯂꯨꯆꯤꯡꯕ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯑꯦꯗꯨꯀꯦꯁꯟ ꯔꯤꯁꯔꯆ ꯑꯦꯟড ꯇ꯭ꯔꯦꯅꯤꯡ SCERTꯒꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯑꯣꯐꯤꯁꯁꯤꯡ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯗꯦꯁꯥꯝꯅ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟꯗꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯥ ꯑꯁꯤꯒꯤ 18ꯂꯣꯝ ꯔꯤꯒꯨꯂꯔ ꯗꯤꯔꯦꯛꯇꯔ ꯍꯥꯞꯇꯅ ꯊꯝꯂꯛꯂꯤꯕ SCERTꯒꯤ ꯔꯤꯒꯨꯂꯔ ꯗꯤꯔꯦꯛꯇꯔ ꯑꯃ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕꯐꯥꯎ ꯗꯤꯃꯥꯟꯗ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕꯒꯤꯗꯃꯛ ꯂꯣꯏꯁꯪ ꯑꯁꯤ ꯁꯣ ꯂꯣꯟꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯆꯍꯤ 1000 ꯍꯦꯟꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯊꯧꯔꯝ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯕꯤꯖय ꯒꯣꯕꯤꯟꯗꯗ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ 2022 ꯕꯤꯖय ꯒꯣꯕꯤꯟꯗ ꯁꯦꯕꯥꯠ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯁꯒꯣꯜꯕꯟ ꯕꯤꯖय ꯒꯣꯕꯤꯟꯗ ꯊꯥꯡꯉꯄꯥꯠꯇ ꯄꯥꯡꯊꯣꯛꯈꯤꯕ 242ꯔꯛ ꯁꯨꯕ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯋꯥꯐꯝ ꯑꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯍꯥꯏꯕꯁꯤ ꯊꯧꯔꯝ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯍꯤ 1000 ꯃꯃꯥꯡꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯊꯧꯔꯝ ꯑꯃꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯜꯂꯝꯕ ꯏꯔꯦꯡꯕ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯒꯤ ꯃꯇꯝ ꯐꯥꯎꯕꯐꯥꯎ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯍꯤ 300ꯔꯣꯝ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯕꯩꯒꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫
ꯇꯃꯦꯡꯂꯣꯡꯗꯁꯨ ꯗꯦꯡꯒꯤ ꯁꯟꯗꯣꯔꯛꯂꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯉꯁꯤ ꯅꯧꯅ ꯃꯤ 4 ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ 150 ꯁꯨꯔꯦ꯫ ꯑꯃꯔꯣꯝꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤ 4 ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯅꯍꯥꯁꯤꯡꯅ ꯂꯩꯉꯥꯛꯇ ꯄꯦꯟꯗꯗꯨꯅ ꯑꯀꯟꯕ ꯏꯍꯧ ꯆꯪꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ꯫ STDCM ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯌꯥꯎꯍꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯡꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯈꯔꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯍꯥꯏꯔꯒ ꯆꯥꯎꯈꯠꯇꯕ ꯑꯃꯗꯤ ꯍꯟꯊꯕ ꯊꯥꯛ ꯑꯣꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝꯒ ꯆꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ STDCMꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯄꯝ ꯕꯩꯒꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯚꯥꯔꯠ ꯖꯣꯔꯣ ꯌꯥꯇ꯭ꯔꯥꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5ꯗꯒꯤ ꯀꯩꯅꯥꯀꯨꯃꯥꯔꯤꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯠꯁꯝꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯩꯖꯔꯤꯕ ꯌꯨꯅꯤꯠꯁꯤꯡ ꯁꯤꯡꯅꯔꯛꯄ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯅꯨꯃꯤꯠ 150ꯅꯤ ꯊꯥ 5 ꯆꯨꯞꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗꯒꯤ ꯀꯩꯅꯥꯀꯨꯃꯥꯔꯤꯗꯒꯤ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯐꯥꯎꯕꯒꯤ ꯀꯤꯂꯣꯃꯤꯇꯔ 3,500 ꯁꯥꯡꯕ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇ ꯈꯣꯡꯅ ꯆꯠꯀꯗꯧꯔꯤꯕ ꯚꯥꯔꯠ ꯖꯣꯗꯣ ꯌꯥꯇ꯭ꯔꯥ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5ꯗꯒꯤ ꯀꯩꯅꯥꯀꯨꯃꯥꯔꯤꯗꯒꯤ ꯂꯝꯊꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯅꯅꯕ ꯃꯅꯤꯄꯨꯔꯗꯒꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔ, CLP ꯂꯤꯗꯔ ꯑꯣ ꯏꯕꯣꯕꯤ ꯑꯃꯁꯨꯡ CWCꯒꯤ ꯃꯦꯝꯕꯔ ꯒꯩꯈꯥꯉꯝ ꯀꯩꯅꯥꯀꯨꯃꯥꯔꯤꯗ ꯊꯨꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯒ꯭ꯔꯥꯝ 150 ꯐꯥꯔꯦ꯫ ꯉꯔꯥꯡ ꯆꯥꯟꯗꯦꯜ ꯄꯨꯂꯤꯁꯅ ꯅꯨꯄꯥ ꯑꯃ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯒ꯭ꯔꯥꯝ 150ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯁꯨ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤ ꯑꯃ ꯐꯥꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯂꯥꯈ 60 ꯔꯣꯝꯒꯤ ꯄꯣꯠꯂꯝ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯑꯗꯨꯗꯤ ꯇꯦꯡꯅꯧꯄꯜ ꯚꯤꯂꯦꯖꯇꯒꯤ ꯍꯧꯖꯤꯛꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯁꯦꯟ ꯚꯤꯂꯦꯖꯇ ꯂꯩꯕ ꯂꯩꯈꯣꯡꯉꯥꯝ ꯒꯨꯏꯇꯦ ꯆꯍꯤ 33 ꯑꯄꯣꯛꯄ ꯒꯥꯏꯍꯨꯡ ꯒꯨꯏꯇꯦ ꯀꯧꯏ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 12:10 ꯇꯥꯕ ꯃꯇꯝꯗ ꯆꯥꯟꯗꯦꯜ ꯄꯨꯂꯤꯁꯀꯤ SI ꯁꯍꯤꯗ ꯏꯔꯥꯠ ꯑꯂꯤꯅ ꯂꯨꯆꯤꯡꯕ ꯆꯥꯟꯗꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯗ ꯐꯤꯁꯀꯤꯡ ꯆꯦꯀꯤꯡ ꯆꯠꯊꯈꯤ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯊꯥꯗꯕ ꯀꯥꯟꯇꯥ ꯕꯥꯏꯛ ꯑꯃꯗ ꯃꯤ 2 ꯇꯣꯡꯂꯒ ꯂꯥꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯈꯥꯝꯅꯕ ꯍꯣꯠꯅꯕꯗ ꯒꯥꯔꯤ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯖꯪꯒꯜꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯒꯤ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁꯩꯈꯣꯡꯉꯥꯡ ꯒꯥꯏꯇꯦꯗꯤ ꯐꯥꯕ ꯉꯝꯈꯤ꯫ ꯐꯥꯔꯕ ꯁꯩꯈꯣꯡꯉꯥꯡ ꯒꯥꯏꯇꯦꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯒ꯭ꯔꯥꯝ 150 ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯆꯥꯟꯗꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ NDAPS ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ IGAR ꯁꯥꯎꯊꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯩꯊꯦꯜꯃꯥꯟꯕꯤ ꯕꯠꯇꯥꯂꯤꯌꯟꯅ ꯊꯧꯕꯥꯜ ꯄꯨꯂꯤꯁꯀ ꯄꯨꯜꯂꯒ ꯉꯔꯥꯡ ꯈꯥꯡꯉꯕꯣꯛꯇ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯁꯛ ꯑꯃ ꯐꯥꯔꯦ ꯑꯃꯁꯨꯡ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ ꯂꯥꯈ 60 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 193 ꯌꯥꯎꯕ ꯁꯥꯄꯣꯟ ꯀꯦꯞ 11 ꯐꯪꯂꯦ ꯍꯥꯏꯅ PROꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯁꯛ ꯑꯗꯨ ꯃꯣꯔꯦꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯐꯥꯔꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯔꯤꯀꯣꯚꯔ ꯇꯧꯔꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤꯗꯃꯛ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫